नुपी आंगांग सिंगदा चथरिबा मियोत मिनai थिंगनाबा होटनाबा अमदि खन्ना नैनाबगी लोइबा नाइरोय अदुबु सोल्यूशन पुरकनाबा होटनाबा मथौ ताय हाइना मिनिस्टर एल जयंतकुमारना फोंदोरकी हराउथेल असि कांगपोक्पी डिस्ट्रिक्ट की मनुंग चंदे इम्फाल वेस्ट की मनुंग चन्ना लैबा मफमनि हाइना सेंजम चिरांग अमदि सेंजम खुनौ जॉइंट डेवलपमेंट ऑर्गेनाइजेशन क्लेम तौरख्रे कोंथौजम लंखाई मनिंग लैरक की नेशनल हाईवे 37 की लगी मपान हौबा नापी मरक शक्ति लैबा आईडी अमा प्लान तौरंबदगी मंगा सुबा जेके आर्मी की कांगुन डिफ्यूज तौदुना पोखायहनख्रे अमसुंग लाइफ एंड टाइम्स ऑफ प्रोफेसर गांगमुमै कामै हाइबा हिरमदा नोंमगी ओइबा नेशनल सेमिनार अमा मणिपुर प्रेस क्लब दा पांथोख्रे मयामबु खुरुमजरी अदोम नेंगबिरिबसी इंपैक्ट न्यूज नि आई पिंकी ओक्रमना हौजिक पुंजासी फाउबगी मरोइबा पाउसिंग मियामदा पिजरी Women for Action for Development, Center of Social Development, United NGOs, Mission Manipur, New Life Foundation, Amadi Youth Forum for Protection of Human Rights na khusamnaduna mamang thagi kunga manga dagi chatharakhiba International Fortnight Day for Elimination of Crimes Against Women ki thauram ngasi loisinkre चिंगमैरोंग लैबा होटल ग्रांडे दा पांगथोकिबा थौरम असिगा मरी लैनना लमदम असिदा नुपी अंगांग सिंगदा चथरिबा मियोट मिनैगी मतांगदा पाउ इदुना मियामदा खंगहलिबा पाउमी अनिदसु बेस्ट रिपोर्टर अवार्ड पीदुना इकाई खुमनखी हाइरिबा अवार्ड असि आर्ट एंड कल्चर मिनिस्टर एल जयंतकुमारना पोगनफमगी पाउमी विज्ञान सकोल सेम अमदी हुयेलम पाउगी सीनियर पाउमी बिजोय लाइश्रमदा खुसिनदुना इकाई खुमनखिबनी अवार्ड असिदा मथंग सिटना लुपा लिसिंग कुंट्रा अमदी कुनगा लोइनना साइटेशन अममम यावरी थौरम असिदा जयंतकुमारना हाई नुपी अंगांग सिंगदा चथरिबा मियोट मिनै असि थिंगननाबा होटनाबा अमदी खना नैनाबदा लोइबा नाइरोय अदुबु सोल्यूशन पुरकनाबा होटनाबदी यामना मथौ ताय हौजिक मणिपुर की खुनाय असि माइकै अमरोमदा चटपदौना तौरे हौकिबा चही कुंट्रा की ममांगदा लैरंबा मचटका हौजिका चावना खेतनाबा लैरे नुपी अंगांग सिंगदा येंगबा मित्येंग किनिंगाय ओइरे हौरक्लिबा नहासिंगनसु अहल लमन सिंगना थंबिरंबा फजरबा लमचत साजत अमदी थक्सी खासी ngakna चटपा वाटपगुम तौरे मखोइगी अपानबदा चटपना थौदो कया थोरकनबगी मचाक ओहली मसी थोक्तनबा अमदी नुपी अंगांग सिंगदा चथरिबा मियोट मिनै थिंगननबा पुन्ना चटमिनबा ताई मणिपुर लैंगाकनसु अंगंबा थाकता होनरी हाइखी लोइनना थौरम असिगी सरुक अमा ओइना टेल्स ऑफ ट्रिब्यूलेशन कौबा लाइरिक अमसु मिनिस्टर एल जयंतकुमारना फोंखी in our society, somewhere something is wrong. Sorry, I will be funny. But sorry, was a Tanaraga, discussion to Raga, deliberation to Raga, and said, I'm Sami. On the Simatan solution, you have the Queen of to me, the Lakata announcing that. Can you go Kayafa Kuntakum? The city, Lady Mokri, topic issues. It is very, very important, and I feel that today is just the beginning. I get a motor, I'm so young. I am about to get a man, but I do conclusive way of Makil, I'm going to do. I made just times again of this no Takale, and I like the social welfare department to be involved. हराउथेल असी कांगपोक्पी डिस्ट्रिक्ट की मनुंग चंदे इम्फाल वेस्ट की मनुंग चना लैबा मफमनि हाइना सेंजम चिरांग एंड सेंजम खुनौ जॉइंट डेवलपमेंट ऑर्गेनाइजेशन क्लेम तौरख्रे लोइनना हराउथेलदा लम खोपचिलक्लिबा सिगी मतांगदा लैंगाकना लाक्लिबा डिसेंबर 19 फाउबगी मनुंगदा अकनबा मित्येंग चंगबिद्रबदी खोंजंग चंगसिनबा हौरगनि हाइना सेंजम चिरांग एंड सेंजम खुनौ जॉइंट डेवलपमेंट ऑर्गेनाइजेशन ना लैंगा के पुकनिंग चिंगसिनख्रे ngasi senjam chirang community hall da senjam chirang amadi senjam khuno joint development organization senduna harauthel da lamkhopchin balle fallu ngarang harauthel khuldagi nongmai kaplakpada chenaba mioising athuba matamda fagadabani haibana chingba demand sing tawraduna wakat mifam chathaki wakat mifam aduga mari leinana miyam gi oiba mifam ama famduna warep kaya sulauki warep sing aduda revenue district imphal west ki manung channa 40 sekmai gi seat number 4 oina lairiba harauthel asi supermaina police station ki manungda laihanbagi mahutta sekmai police station ki manungda laihananaba laingakna senbiba सेंजम चिरांग अमदी सेंजम खुनौ खक नतना खुल कयागी थवाई ओरिबा साही रोक तुरेल कन्ननबा तुरेल असिगा ताइनबा हराउ थेलगी मफम सिंगदा ओकी फार्म तौहंदबा करिगुंबा मखा ताना लम खोपचिंदुना हराउ थेलदा ओकी फार्म न चिंगबा सानना बहोनरक्लबदी मदुगी अफफत दाइता हराउ थेलगी विलेज चीफ न पुबा हारिबा वारेप सिंग असि लौखी
ngasi gi wakat mifam aduga mari leinana Senjam Chirang and Senjam Khunau Joint Development Organization gi advisor Irungbam Ranjan na phongdorakpada KSO Sadar Hills ki president na Harau Thel gi maramda karigumba amata khangdana pangang dangang ba adu akan ba maong da condemn tauki loinana ngarang thoki ba thodok aduga Sports University sabaga karigumba hiram amata da mari leinade haina su phongdoki Nakalamaromda Maitai Youth South East Asia Mesia nasu Harau Thelda lam khopchiliba sigi waroisin ama puraknana ba lakliba December 18 gi manungda Kangpokpi district ki chapchaba boundary ama khanghandrabadi makhal kayagi khongjang changsilagani haina khangalakli ngarang gi thodok tu dai da makoi am sizinarga bullet na pandana ekoi miema khoi gi khunja ma shoktana jik laikan nagle police security gi mamang makta da makoi no nongmai kapaga kari gi damak ta makoi gi nongmai pari ba mi sing adu phadribno athu matam ma pharaga atik chaba punishment ado PBU Cookie Student Organization gi president ngarang press no thokibada hariba jaga si Kongpi district gi manung da lei habsi masi yumpham yaudaba dumba magi semjin sajanba wahini manamdi kai gi no state sarkar na hogi 2016 da gazette form dana Imphal West ki manungda lairaba adugumba lamamani hujiki haiba Harau Thel haiba jaga si saparmaina police station na include tawriba se huji tawbira no mandi Imphal West ta lairamnina koi sengmai PS ki manungda lehen biro haina akoi sarkar ju takhin jaba leijagamni masi ju athuma matamda sarkar na mieng changbire haraga singbiro Imphal West District amasung Kangpokpi District anigi ngamkhai khul oiriba Senjam Chirang Senjam Khunau amadi Harau Thel khulgi khunja singi marakta ngarang lamgi wahaugi khatna chainabagi thodok amada nongmaina panba ama yauna punna mioi taret asok apan nangkhibagi thodokta laikhitraba matung ngasi Kangpokpi District Police ki kangpuna mafam aduda thi humbagi thodok chathakre ngasi ayuk pung mari dagina taruk makai fauba Kangpokpi District ki manung chanba Harau Thel khulda leiba chahi tara mari dagi humbudra faubagi manung da leiba khunja sing adubu yum dagi kauthoklaga chathakiba thi humbagi thodok aduda nongmai single barrel mari fagat pangamki khul adugi chaurakna miyoi humdra romgi verification chathabada saruk ahum thokpagi amadi saktak chena chingba ID proof amata yauram khide hairi ngasigi thi humbagi thabak adu Kangpokpi District ki additional SP T Lalboy Haukip amadi Imphal West District ki additional SP and Madhumanai na luchingduna chathakibani loinana fagatlaba potlam sing adu Supermaina police station da sinakre hairi Nakalamaromda haukiba December 13 Harau Thel da thokiba khatna chainabagi thodok adubu KSO Sadar Hills ki presidents na Sports University sabagi wahaudagi thokibani haina phongdokiba wafam adu yumfam yaudaba aranba wafam ni haina Senjam Khunau Development Club na cherol amada phongdorakli hiramasigi matangda lamdam asigi maru oiba mahairoi singi lup amana asumna aranba pau phongdorakpa asi laibak thibani haina cherol asina makhatari Patsoi Police Station ki manung chana laiba konthau jam lamkhai maning lairaki National Highway 37 gi lambi mapan da hauba napi marakta sakti laiba IED ama plan tawrambadagi manga suba JK Army ki kangbuna diffuse tawduna pokai hankre ngasi ayuk pung mapan tarakpa dwaida JK Army ki kangbu ama lambi asi fauduna chatpada makhoina purakpa jammer gi matengna IED bomb adu laire haiba khangba ngamlakhi bani hairi loinana Patsoi Police Station da pau piraba matungda State Bomb Squad team ga loinana mafam adu da changsinduna yengsinki loinana State Bomb Squad ka loinana JK Army ki kangbu aduna KG taret lumba IED adu diffuse tawduna bomb leiramliba mafam adudagi 200 meter rom chatlaga laiba National Highway 37 gi makha thangba labukta asoi angam yaudana pokhai hanki Nakalamaromda IED bomb ama plan tawramba dugi mayokta konthaujam sabal laikai gi miyamna sagol tongba lamkhaida wakat mifam chathaki mirakta bomb thamjinbiganu ingna chikna hingjaba miyamda aki tujungba pokhanbiganu haina iba play card sing sizinaki NACN IM amasung India government anigi marakta yanakhiba framework agreement ta kari wafam yaubagi haibadu khangalu haiduna ngasisu thanga block congress committee na sinduna Bisnupur district ki Moirang Khunau bazar da wakat mifam chathakre
Kanagumba furup amabu pelhanana bahotnabada Manipur kaiba yaba wafam yauram labadi madu Congress Party na sukya yaba ngamloi haina hanagi Chief Minister Okram Ibobi Singh na phongdokre. NSNIM amadi India government anigi marakta chap chaba solution ama purakna bahotnabada Congress Party su angamba thakta mateng pangge haina Okram Ibobi na makhata ki. Congress na lengak pairingai matamda hiramasigi matangda wari sanabada makhoigi demand sing adu Manipur gi fibam da sokpayaba oibana yaba ngamloi haikibani haina Ibobina phongdoki. Financial autonomy, administrative autonomy amadi naga taba mafam sing pungsinduna naga gi oiba lam ama piu haina matam adugi interlocutor oikiba RS Pandey na purakhiba proposal adu matam adugi lengakna yakhidabani haina Okram Ibobina makhata ki. Furup ama khaktangi oiba wafamna Manipur gi apunba saktamda akaiba pirakpada party asina thengnagani haina Okram Ibobina makhata na phongdoki. Miyam gi mihut oiraga miyam gi yaifanaba Taurangli haina lauraga karigidamak framework agreement ta yauriba wafam miyamda khanghanribano masi Manipur miyamda pali belengak asina namthak tawba natana karisu natte haina hanagi deputy chief minister gai khangamna phongdoki. Wakan mifamaduda MPCC ki president, Congress Legislative Party ki leader, MPCC ki hanagi president, CLP ki member sing ex MLA MPCC ki office barrier sing amadi Congress worker sing na saruk yakhi. Anagumba political party amagi BJP ki mayokta akoi haijaba nate kari tholakkadoibano masdaida sahi ani hela phauda NSNIM ga Bharat Sarkar ga agreement ama inagri base akhoi chu khanghan biu haibagi wani maduga akhoi kayara khanna wari sanaba matamda NSNIM na haibadi NSNIM masama na haibadante moigi mute haibatare negotiate toriba nakal animaki wa puthok pusin toriba English ta harga interlocutor se moina purakpa NSNIM na taliba demand moina purakpa se akhoina yaba sungam ngamoyena akhoina haiba. All Manipur Muslims United Clubs Organization Amukona makhoigi demand mapal taladuna lakliba December kunga mathoidagi makhal makha kayagi khongjang changsilagani haina tawramba adu ngasi Manipur gi Chief Minister N Birenga wari sanaraba matungda demand manga pirage haina thajaba pirakpadagi khongjang adu handokle hairi hiramasigi matangda ngasi Chief Minister gi Bangloda Amuko gi President MD Abdul Kayumna luchingba mihut kangbu amaga unabada Chief Minister N Birena Amukona taliba demand singi manungda Lilong Haurebi College da PG class hangba Muslim singi oiba guest house amasaba All India Radio amasung DDK Imphal da Muslim singi program sandokpa WAKF board ningthina chalaiba asina chingbani Wafam asi phongdok laduna Amuko gi President MD Abdul Kayumna ngasi nungthil Lilong da leiba Amuko gi office ta pangthokpa paugi mifam amada hai Chief Minister na Amuko na taliba atay demand sing sukupna khanaraba matungda yengsin gi haina thajaba pirakle Chief Minister na thajaba pirakpadagi matung ina Amuko na changsil lagani haina tawramba khongjang matam kharegi oina suspend tawre haina mahakna makhata ki Thasi tang kun mathoidigi demand speedravadi akan mukhung jangselani hairam badu aikoi matam khara khutak ti goina suspend tawjare aduga ngasi aikoi gi amuko gi asung level demand sida honorable CM na yamna laibak masa ta na Manipur da laiminari ba khuding ba sakma na miengda talibu demand sing asi demand ma pun tangi manungda demand manga piraktuna Manipur da laiba Maitei pangal singi di demand sing pirak pahai besi Manipur le bi na riba maitei pangal singi maikai digi amadi organization maikai digi hangai ni tena thakat pa phongduk Apunba Manipur Mela Lup asi sembagi maroiba pandamdi Manipur gi oiba sufam nomfam khangdraba amadi thabak fangdriba naharol singbu thabak pinabagi pandamda semkhibani lamdam asigi naha kayana masana masabu thabak pijariba Mela gi sinfam asi pangthokpada KCP People's War Group ki maikaidagi athingba thambirakpa asi miuibagi minungsi yenglaga khongfam handokpinaba apunba Manipur Mela Lup ki maikaidagi appeal tawrakli Social Welfare Department apiba disabled certificate karamna laugadage khanglamdabata natana Manipur government ki haksel gi tengbang amata phanglamdraba top awang laikai takhelambam Surachandra Singh chahi 53 da wheelchair amadi chana thaknanaba polam sing tengbang kre
Tengbang Polam Singh adu UNESCO Club Manipur gi Joint Secretary Dr. Thokchom Chandramani Singh amadi Imphal Hospital and Research Center gi Professor C.I. Manglem Singh Professor Jennings Obstetrics and Gynecology amadi Relief Center for the Welfare of Differently Able Persons Manipur Chinga Mathakna Khusinakibani UNESCO gi Health for All Disabled Free World haiba thimda Takhelambam Surachandra Singh da wheelchair adu khusinakibani haina Dr. Thokchom Chandramani na hairi loinana Takhelambam Surachandra gi Unique Disabled ID amadi Chief Minister gi Sotharaba Singh gi tengbang fangdriba fauba club asina mahaki makhataba health checkup amadi chatok chasin gi bhara pumnamak puthoklagani hairi Imphal gi local company Brachcon Organics na company asigi oiba skin amadi hair care brand Divine Organics Delhi gi the Lalit Hotel da launch tawkre product asi company asigi managing director W Brajavidu Singh na hotel asida pangthokpa achamba thauram amada miyam da utkhi Brachcon Organics ki hairiba product asi ihan hanba EcoCert amadi Cosmos tagi certification fanglaba senglaba organic product ni brand asigi range da hauzik product tarataret puthokle amadi makha tanasu puthokna ba thaurang tauri haiki brand asi puthokpana India gi beauty amadi skin care gi map ta Manipur su yawba ngamle haina company asigi managing director W Brajabidu Singh na phongdorakle Manipur da mai gi damak prepaid system haukibadagi mai gi fifam fagalal abasu MSPDCL Kakching na konba mafam singdadi DGM matik chadabana mai gi fibam hanagum oirakadaure haina Joint Non-Government Voluntary Organization na phongdorakli English aniga supna tara manga da thabak tagi pothakraba misak amabu laingak na hanjin amuk nektuna thabak tawhalli basi tokhanduna anauba mi ama thabak pungnau nauna mai gi fibam Lauduna Maigi Fibam Pagal Hanbiu Haina Organization Asigi Gerald Amana Makatarakli Laibak Asigi Lalol Itiki Yamna Maru Oriba Mafamama Oriba More Trade Center Yengbada Fibam Sokle Englishing Anigi April da Sangakiba More Trade Center Asi Mataki Seling Kaya Nongi Machum Tarak Padagi Mafam Kaya da Launa Hoduna Laiba Kaya Yaure Hariba Trade Center asi ahum thokna sabagi manungda Englishing anigi April gi kunda front building Englishing aniga ahum gi September da convention hall amasung stay facility sing saramgada bani madugi matung Englishing aniga supna tarada integrated trade information and stay facility center for trades building sangaki bani Ahum thokna saba trade center asi Englishing anige supna tarada sangakiba mafam asi hauzik faubagi oina asoi angam yaudri Myanmar laibaki amadi laibak asigi luchingba kayagi mifam pangthokfam amadi lamthungfam oiriba mafam asi laingakna mirai bibani masi state asigi chauna mingchat thibo oigani haiki Finance Department da Joint Secretary gi thau puriba Rachel Ngailun Moy angang unabagi thodok amada ngasi laikhidre mahak thasi gi tareta lamfel da leiba Suba Hospital da pukhalaba matung thasi gi tarani thoida angang faibok pokhi adubu thasi gi tara humdoida khwang nai haiduna haibadagi hida kaplaba matung cardiac arrest tawbadagi Ras Medicity da transfer tawki adubu ngasi layang bangamdana laikhidabani hairi Matang swai sa break ama lauzage break ki matungda Manipur khunaibu achumba maikaida purakna bahotna bada achoba thodang loramba laikhidraba professor Gangmumai Kamai ki matangda Life and Times of Professor Gangmumai Kamai haibe hiramda nongmagi oiba national seminar amangasi Manipur Press Club ta pangthokre haibagi pau amadi Manipur amasung malem ki tongan tongan ba I pau sing phuduna lakjage Impact News bu mieng ta duna leibi Mayambo Mukana Taramna Okchari Bulletin Siki Makata Pau Miam the Bizari Manipur Khunaibu Achumba Maikaida Purakna Bohona Bada Achoba Thodang Loramba Laikhidraba Professor Gangmumai Kamai gi Matangda Life and Times of Professor Gangmumai Kamai Haibe Hiramda Nongmagi Oiba National Seminar amangasi Manipur Press Club ta pangthokre The Manipur Historical Society amasung Gangmumai Kamai Foundation na sinduna seminar adu pangthokibani
Seminar adu hogdokpagi nunggi warol piraduna Manipur Historical Society ki Vice President Professor Enjoy Kumar na phongdokhibada Professor Gangmumai Kamai na hinglingai matamda hiram kayada pangthok lamba thabak thoram sing amadi mahaki fidam ningai oiba wakhalon kayabu nainaba mathau tai haiduna seminar asi pangthokpani Thoram adu saruk yakiba former Minister Dr. Qasim Ruivana phongdokhibada Professor Gangmumai Kamai na chingtamgi khetna bathamdana amata oina punna chatuna ingtapa Manipur ama semgatna bohonaramki mahagasi Manipur gi oina khwaidagi tangba professor amani hainasu singthaki Manipur macha ama oina Guwahati University gi makok thongduna gold medal fanglaba matung Professor Gangmumai Kamai na Manipur da laktuna academician ama oina Manipur University da chaukat thorang kaya da su achoba thodak lauramki Professor Asina University dagi retired tawraba matung politics da khongda khiduna Manipur da ahanba oina Federal Party haiba political party amasu lingkhatki Pumnamak asi Manipur da awonba ama purakpa pambadagi society asibu reform tawba pambadagi politics da maha khongda khibani hainasu Dr. Qasim Ruivana phongdoki Seminar aduda Manipur Historical Society ki mihut singh amadi Professor Gangmumai Kamai gi imung manungi miyoi kayana saruk yaki Professor Gangmumai habsi Manipur ke kawaii ki tangba scholar mani Chhatra mawaina larik tamba matamda Guwahati University ki first class first tawa nupa mani habsi Manipur yam na khambani mana larik haibugi matang da yam phajana Manipur asibu history mawaina mana mi midopsingbu uthalabani mana aina khaliba aini education aina khaliba aina tamhibasi karam haina tawraga Manipur si ekoi society si ekoi reform tawda ke habsi ma khajana kalle Ngarang December 13 ta harau thel da thokiba khatna chainabagi thodokta Kanglup anigi mioi taret lom asok apan thokiba thodok adubu amukona nungaitaba amadi awaba phongdorakli Laibak thiba thodok asigi maru oiba horokfamdi laingakna nakal anida nakhai sengdaba land ownership ki order piba asinani Matam kayagi mamangdagi khul ani asigi yetna duna lakpa wathok asi laingakna athuba matamda loisindaba taragadi hena chawba wathok thoklakpa yai Bukchen sengna chap chaba action laukhatuna irang asi loisinbiu haina amukona lainga ki pungning chingsilakli Manipur gi ahanbo oina state ki thakta pangthokpa Tribal Films Festival ngasidagi Tribal Research Institute Chingmairong da hawdokre State level Tribal Films Festival Committee na sinduna numit humni chupna chathagadawriba Film Festival adu Manipur Legislative Assembly gi Deputy Speaker oiramba Presro Simre na hawdokhi Hawdokpagi thoram aduda tangkhul gi saknairaba saisakpa Ruben Mangsaba tongan ba tribal furup ki film producer director artist sing saruk yakhi ngasi gi film festival hawdokpagi numitta Ziliang Rong amasung anal furup ki film amamam utkhi Why we are organizing such state level film festival will definitely push the minor communities talent and their performance, undesirable performance, and will definitely encourage which are good perform. Ministry of Culture, Government of India, New Delhi gi mityang makhada project ama oina khubak isegi workshop kam production ki thoram ama ngasi Imphal East ki manung chanalaiba Bamon Kampu makhalekai da pangthokre Hariba project asigi director Kangabam Manglemba alias Lembana Sinduna thoram adu pangthokibani thoram adu gi nungi oiba warol pibada Kangabam Manglemba na phongdokhibada khubak isai hariba sankritan makhal asi Sri Jagannath Balabhadra amasung Subhadra gi Ratha Yatra da pangthokpagi akhanaba saisakni khubak isai haina guru singna senbiramliba sankritan makhal asida khubak khuduna Tal thaba amasung cholom tauba jagoi saba natana atai kortal na chingba jantra sizinade adubu asigumba fajakraba sankritan makhal asi haujiki mirol asida yamna tangna ubo fangli matam amada kang numit mapan asi khubak isai kaya uramba adu haujikti udre maram asina khubak isai gi matangda tungda lakadaba mirol asina hena mamutana khangnana bathoram asi pangthokpani Thoram aduda social scientist Dr. Dhanavir Laishram na phongdokhibada
Manipur gi fajakraba khubak isai gumba mangtharaklaba kala jagoi isai sing asi yokhatuna thamnanaba ministry na thodang kaya lauri ministry na lokhalakliba thodang asi soidana mai pak pangamgani haibagi thajabasu phongdokhi kanagumana yam lanu boyawi sangitan gi potsi kanagumana kupsan na khangdabagi kupsan na khangagadi tung solom oigera portang paidana solom tori boigera loina mangasi thang tagi art martial art loi hours sathe somba phanba loina maksi thain gi lan aurai bagi adugumba loi paramaksi sangitan gi kenosi loi hapsal laga lo laga thamba du yam ta ma podama aduna masi mangan ga sira haibada mangan badu mathau tarak tabagini revive tongnaba hinkalanna honaris Pung thin bagi kumhai seminar amasung workshop pun sinduna numit mangani chathagadaba pung utsap ngasidagi Jawaharlal Nehru Manipur Dance Academy Imphal da hokre utsap haudokpagi thauram adu Sangit Natak Academy North East Center Guwahati na Jawaharlal Nehru Manipur Dance Academy Imphal ga khusamnaduna academy asigi mandop ta pangthokibani Academy asigi director Saknairaba Pungi Lamda Padma Shri Fanglaba Miyoi Singh Guru Singh Mahairoi amasung miyoi kayana sarukyaki ngasigi utsap haudokpagi numita group ahum amasung solo ahumda pung thinba miyoi singna tal kayada pung yaiki utsap manungda pungi punglol kaya pung saba amasung pungi ragana chingba hiramda khananainaba kayasu pangthokadauri Pung hai ba pot si akoina leu su ya daba pung hai tarba tarba ni ma jabo karamai kambo to dori pung hi amaru bani ra dari ma oba tarbo de akoi pung ni hai tardi ma ra dari o ya mamo adu ne ma lui aduna pung hi an darkar oba asu no kam jira leu ri ba akoi gi ojagu na thamira mi ba pung gi ra ga makhal maya ma sadar makhal maya ma tindan maya ma radimen da makhal maya ma leiba pot mayam je masih macam jida pung sigi aku ini naiktom berpapur ama sahaja masih workshop tu kena masih demonstration tu kena yang untuk siapa? Swachh Sarvaseksha 2018 gi matangda paikhat payaba thabak thauram khanghananaba nongmagi oiba mifam amangasi pangthokre mifam adu Lamsang Nagar Panchayat na sinduna Lamdeng Makhalaikai da leiba Pioneer Club ki complex ta pangthokibani Thauramasi maru oina Swachh Sarveksha 2018 gi urban area singi oiba luba henba changdamnabada leiriba urban body singi akoibada leiba miyamna kari tawba yabage amadi lu nana leibada miyamna kari tawba yabage haiba hiram asida yumfam oiduna pangthokpani Thauram aduda saruk yakiba mahut ki joint director NG Uttamna lu nana leinanaba thabak sing urban local body singna paikhalakpada miyamna mateng pangbigadabani fatta hauti langthoknanaba dustbin sing thamlabasu miyamna ningthina sizinabidrabadi dustbin thambagi kanaba leiroi loinana public toilet sing semduna thamlaga miyamna kachin koya yengduna mapan thokchinba amadi asoiba tausanba asi wakhal asisu thadok patangai fade haiki ngasigi thoram aduda maru oina Lamsang Lamlai Sekmai amadi Lilong Imphal West ki urban local body singi mihut sing saruk yaki Hairiba mobile application jigi khuthang dasu praja na complain kayam torake haibajigi matungina feedback se dum phangba yari ayeng survey horaba matamda toll free phone number ama ministry na lauthorakini sigi toll free number sida praja na phone tawsallaga isa isa gi mot piba yagane पैसा चलोय अखोइना लुना नाना होनेरे मैम सिंगजिदा प्रजा दा फीडबैक अना मलाकनी फीडबैक टू द प्रजा सिंगजिना अखोइना तोरिबा थबक सिंगजि तौद्रे खोत्रे हाइबा तारगदि अखोइ ngasi होनरिबा सिलिलाय मैम सिंगजिया अखोइ मा अमता फंगोय मरुइना प्रजा सिंगजि यामना ज्ञान तानबा ताबा नाइट शिपिंग बो ओरे अमा बो ओरे तौरिबा थबक सिंगजि प्रजा सिंगजि खंगा गजु केंबा खंगदि हाइगि तारगदि ngसागी अखोइना होनरिबा सिंगजि अरेमा तागदबा लेबा मरमना मसिगुम मैम सि लेतनबगि दमकता प्रजा दा एवार्ड पिबोइना सथजबा Manipur laingakna mityeng changbidrabasu ngasi fauba Imphal East ki manung channa nongmaibung purana Rasbari da leiba nupi singi oiba home swadhar greheda lanai mioi singna lepa leitana mateng pangnarakli kumja lisingam ga chamapan humbudrani thoida India ki president oiramba Pranab Mukherjee na finance minister oina thopuri ngaida haudoklamba kana leijadraba nupi singi oiba home asida nupi tarani thoina changja famlauduna leiri
All Manipur Women's Association ki mityang makhada chalai riba home asi lanai mioi singi mateng kaya laklabasu Manipur lenga ki maikai dagi mateng tangai fadaba lairi haina association asigi president ke Binodini na fongdorakli. Home asigi building semjinba loinana home asida lairiba nupi singi maintenance oinanaba senfam khara lengak na pibi rabadi home asina state asida lairiba kana laijadraba changjafam tangai fadaba singda mateng piba ngamgani haina ke Binodini na thamlakli. Halaman yam na latna khotna dum lay adu thoidong nai khoi lairiba old age home gi damakta sarkar dagi mateng ji thoina ngasi phawda karimta pibide adu nai khoi lairiba member sing je loina maka thokpi ti thoina kaino laitre maram di kaino de laiba ibung hoi pukchen chawwi kayana lairiba halaman sing gi damakta ha kambalam kalam ge ngasi di therapy kalam ge haibasi masing khangdana la abani nai khoi thoina bu kaino tawdre ma khoi di tawhanning wa ngaktani kari gi noi da irai lai ba siga se bribi lang lai se laiba haijamba adai nung jamba phensik mayamam tawdawa khotawa yam laigrajani Nakalamaramda ngasi nongmaibungda laibi ahanthem ongbi ke ai Sunita Devina mahaki makubok laikhidraba ahanthem natyai singi mingda swadhar greheda laiba nupi singna ningtham thagi matamda sizinanaba phi khudol tamkhre ngasi achamba thauramama kaloinana khudol sing adu swadhar greheda laibi nupi singda khusinakhi Thauramadu All Manipur Women's Association ki President ke Binodini Association si Vice President amadi Executive Member singna saruk yakhi. Mama singsina asa pharingai matamda mapangan kalingai matamda macha singse chauna ba yokpada makhoi noina ba mapangan ji loigraba matungsida macha singsina hek thawoi bidaba gumba ma lei ai yam leijabadi nachade adubu aina ningdamda sidane angamba khara khoi gampor macha mamamtang anjingsida ai ikai khumdam upoina masina matik chabadi nachade ikai khumnabo oina aina anjingji aina nungsijai haibadu uchana bagidamakta aina khudom tamjabani Mid Udraba Mui Singda Chauraba Mateng Oinanaba Smart Cane Voice Command Yauba Smartphone Braille Kit Nachingba Potlam Singh Yentokre Potlam Singh Adu The Handicap Development Foundation Manipurna World Vision Amasung Elimko ga khusam naduna Sagolban Tera Pukri Achoba Manakta Laiba Handicap Foundation ki office ta Yentoki bani Potlam Singh Adu Yentokpagi Thauramadu Persons with Disabilities Government of Manipur ki State Commissioner Yauna Miyoi Kayana Saruk Yaki Thauramadu Masagi Mid Ubagi Pangal Laitraba Miyoi Humbudrada Smart Cane Voice Command Yauba Smartphone Braille Kit Sing Khusinaki Akoida visual disability laiba haibadi bit udabagi aitareko laiba disability se minimize tawraga makoi jo social mainstream da mapung phana hiram khudimakta participate tawba yana nabagi pandam dane khoina yentho I pot singse anobo pot ngaktani matam siga khara chusanna ba haitare Prime Minister Ujala Yojana scheme gi makhada ngasi Nauria pakhang lakpa kendra gi beneficiary chama henbada lemna gas connection pikre Kwakaitel Lamdong Lekai Deleba Nauria Pakhang Lakpa Kendra gi Hanaki MLA Mirep Oiramba Oinam Male Singi Yum da Pangtoki ba Thauram amada gas connection adu beneficiary sing da khusinaki gas connection adu MS Kanchi Indian Service ki khuthangda anisuba phase oina pikhibani Manipur Terriers na lamdam asigi miyam gi damakta paikhalakliba chawkhat thaurangi saruk ama oina ngasi Imphal East District ki manung chana leiba Luang Sangbam Community Hall da nongmagi oiba free medical camp ama Jenims ki doctor singalona na pangthokre free health camp adu haudringai ki mangoina na naha singi oiba career guidance program pangthokhi ngasi ki thauramadu da Jenims ki medical superintendent Dr. L Ranveer Hanagi director Dr. L Deben 165 Infantry Battalion Assam gi Colonel Sanjay Mothe Luang Sangbam Gram Panchayat ki Pradhan S Angau Amadi Nitsu Club ki President NG Okendro Susaruk Yaki Thauramadu ga mari lenana Jenims ki Medical Superintendent Dr. L Ranbir na Phongdokhi bada Health Camp ase Manipur Terriers na Jenims ki authority da hairakpadagi mahak masana initiative lauduna Dr. Singalona na pangthokpani Campus in Alamdam Asigi Miambu Maru Oina Analaying ki matangda kanaba fanghalagani ngasigi mafam asida pangthoklaba sigi matung Jenims ki Dr. Singna Tamenglong da chatuna surgery camp pangthoknana ba amadi atai mafam sing da su chatuna free health camp sing pangthoknana ba sem sari haina phongdokhi ngasi pangthoki ba free health camp atuda dental medical yauna atai anaba singi screening su pangthoki
Manipur Territorial Army alai makhongna moina khoida request taropadagi medical team mama puraga lakjabani ana laiki ruang sangmum gi sida khudong chada ba khara leire haidana moigi damakta khandana moina arrange tawraga khoi lakjabani masigi seba tawjabaje khoi jaga jaga gi chalaga khoina jenimski khoi gi free health kim gi thodang asi khoina pangthok chai jaga atei da chu khoi valley da tawbana tana अखोगी तमेंगलोंदा कोई सर्जिकल गायनेकोलॉजिकल टीम चलगा ऑपरेशन तौबा उखुलसु तौबा मयाम यावखरे लैमखोंगदा लैबा मिलिट्री स्टेशन दा एक्स सर्विसमैन रैली पांगथोक्तुना थबक्तगी पोथारबा मिलिट्री पर्सनल सिंगदा मतेंग पीख्रे पांगथोकिबा एक्स सर्विसमैन रैली अदुदा हेल्थ कैंप पांगथोक्तुना थबक्तगी पोथाखरबा मियोइसिंग अमसुंग मखोगी इमुंग मनुंगी मियोइसिंगबु लेमना लायंगबगी खुदोंग चाबसु पीखी लेमना लायंग बतनतना हिदाक लांगथक कया सुपीखी रैली अदुगा मरी लेनना पांगथोकपा थौरमदा एक्स सर्विसिंग अमसुंग लैखिद्रबसिंगी इमुंग मनुंगी मियोइसिंगदसु खुदोल पोत कया तमखी हौजिक सानबगी पाव पंजाब की लुधियाना दा मथंग चही के फेब्रुआरी अहुमदा अमसुंग मरीदा पांगथोकदौरिबा तरेत सुबह जूनियर मास्टर्स एंड फिजिकली चैलेंज नेशनल बॉडी बिल्डिंग चैंपियनशिप अमसुंग पटना दा मथंग चही के जनवरी 23 अमदी 19 दा पांगथोकदौरिबा तरा सुबह फेडरेशन कप नेशनल बॉडी बिल्डिंग चैंपियनशिप ता सरुक यानबगीदमक मणिपुर बॉडी बिल्डिंग टीम खनबगी ट्रायल सिलेक्शन अमंगसी डिसेंबर 13 ता सिंगजमई ओइनाम थिंगेल इरेमा लंपाकता आइखोगी क्लब जिम सिंगजमईना सिंदना पांगथो खंगलबा सानरोई सिंगना ऑल मणिपुर जिम्नाशियम वेलफेयर एसोसिएशन दगी अकुपा मोरल खंगलबा यागनी हाइरी तरुक्रक सुबा मणिपुर खंबा बॉडी बिल्डिंग कॉन्टेस्ट इंग्लिशिंग अनिगा सुबना तरा तरेता वुमेन फिटनेस गोल्ड मेडलिस्ट मैस्नाम झांसीबु ओकपगी थौरम अमांगसी नंबोल फिटनेस सेंटर दा पांगथोखरे पनबा याबदी हौकिबा डिसेंबर 10 दा जीएम हॉल इम्फाल दा यूथ अफेयर्स एंड स्पोर्ट्स गवर्नमेंट ऑफ मणिपुर की मित्यंग मखादा ऑल मणिपुर जिम्नाशियम वेलफेयर एसोसिएशन मणिपुर सिंधुना पांगथोखिबनी गोल्ड मेडालिस्ट मैस्नाम झांसीना महाकना सिगुंबा स्टेट की थाकता पांगथोकपा कॉम्पिटिशन असिदा मकोक तारकपा सिदा हराउबा फोंगथोकपगा लोइनना महाकी ओइबा वाफम कयासु फोंगथोखि Ahanba YGC Cup Under 14 4A Side Boys Soccer Tournament 2017 ngasi kongba khetui lekai da leiba YGC ground da haudokre YGC na sinduna December 13 fauba chathagadoriba tournament asida tongan ba team 13 na saruk yari tournament asiki ngasi sanakiba ahanba match da Sedok Kongba Khunau amadi Oriental Club Khongman Mangjil anina lamba taunaki अदुबु टीम अनिमक ना पांजल अममम चंदुना मैच अदु ड्रॉ चतखी टूर्नामेंट असिगी ngasi सानखिबा अनिसुबा मैच ना पीएमसी उचेकोन ताखोक मपाल अमदी रेसो कोंगबा उचेकोन अनिना लंबा तौनखी अनिसुबा मैच असिसु टीम अनिमक ना पांजल अमता चनबा ngamdana ड्रॉ चतखी चथरिबा टूर्नामेंट असिगी मथंगी मैच लाक्लिबा डिसेंबर 18 दा युम्बु ओइरिबा YGC अमसुंग ब्लेमेक कोंगबा नांदैबम अनि सानरगनी All India Football Federation की मित्यंग मखादा मणिपुर न युम्बु ओइदुना ngasiदगी खुमन लंपाक मेन स्टेडियम दा हेरो आई लीग की सरुक अमा ओइरिबा अंडर 15 आई लीग चैंपियनशिप पांगथोकपा हौख्रे चैंपियनशिप असिगी ngasi अहानबा सानखिबा लीग मैच अमदा FC इम्फाल सिटी ना NRL फुटबॉल एकाडमी बु पांजिल अनि अमदा माइथिबा पीबा ngamki मैच असिदा माइ पाखरबा FC इम्फाल सिटी की सानरोय M गुनेश्वर अमदी TS नानी अनिना मैच असिगी कुनिथोई अमसुंग हुंबुद्रा हुमदोई सुबा मिनिट सिंगदा पांजिल अममम चनखी चैंपियनशिप असिगी ngasi सानखिबा अनि सुबा लीग तना नेरोका FC संगाफम की सानरोय प्रवीण खांगेंबम अमसुंग के सूरज अनिना मैच असिगी यांखै माथोई अमदी हुंबुद्रा निपान सुबा मिनिट सिंगदा पांजिल अममम चंतुना आइजोल FC बु पांजिल अनि सुनोदा माइथिबा पीबा ngamki चथरीबा फुटबॉल चैंपियनशिप असिदा FC इम्फाल सिटी NRL फुटबॉल एकाडमी आइजोल FC अमदी नेरोका FC संगाकपम न सरुक यारी थासिगी 13 दा सानगदबा फुटबॉल चैंपियनशिप असिगी अहुम सुबा लीगता NRL फुटबॉल एकाडमी अमदी आइजोल FC गा मरी सुबा लीगतना FC इम्फाल सिटी अमसुंग नेरोका FC संगाकपम अनिना लंबा तौनरगनी
निपान सुबा साहिद मनोरंजन सिंह मेमोरियल CRPF स्टेट ओपन फुटबॉल टूर्नामेंट की सेमीफाइनल मैच सिंह साननबा सेम साबा लोइख्रे ngasi chathariba football tournament asigi ahum suba quarter final da sanakiba SSU Singjamai amadi draw kwa kaithel anina tournament asigi semi final changdaba yade haina sanakiba match asigi apiba matamda team animakna match asigi apiba matamda panjil amata chanba ngamna badagi kicks from penalty marks na match asigi aka apogi changyengna ba SSU Singjamai na draw kwa kaithel bu panjil mari ahumda maithiba piba ngamki tournament asigi ngasi sanakiba mari suba quarter final dasu DM Rao awang sekmai amasung klasa kaino anina sanakiba match asigi apiba matamda match asida mayoknariba team animakna match ki apiba matamda panjil amata chanaba ngamdabadagi kicks from penalty marks na match asigi aka apogi laibak lepna bada DM Rao awang sekmai na klasa kaino bu kicks from penalty marks da panjil manga ahumda maithiba piki IG Manipur amadi Nagaland sector CRPF amadi Amphal gi mityang makhada group center CRPF amadi Imphal West Football District Association ani na sinduna chathariba football tournament asida Manipur gi maming leraba football club tara taruk na saruk yari Khumal Lampak artificial turf ground da chathariba football tournament asigi hayang sanagadaba ahanba semi final da SSU Singjamai amadi NC Club Khonghampat ka anisuba semi final dana DM Rao awang sekmai amasung M Khabam Lamkhai anina lamba taunaragani Kunithoi suba Y Nilamani Memorial Open Chess Tournament ngasidagi pangthokpa haukhre Manipur Chess Association gi mityang makhada di Singjamai Chess Club Singjamai na sinduna Singjamai thongam lekai top lerakta leiba community hall da ngasidagi pangthokpa haukiba chess tournament asida rated chess sanaroi nupi macha ama yauna nupa sanaroi kulumdoi amadi nupa chess sanaroi kuntra humdoina sarukyaduna thasigi kunmari faubada switch round tareta sanaduna tournament asigi athoi ahen tanagadauri tournament asigi haudokpagi thauramadu Manipur Chess Association hauzik thaupuriba mioi kayana loinana di Singjamai Chess Club Singjamai gi masak nairaba mioi kayana sarukyaki Mari Suba Sekta Trophy Lamlai Kendra Village Wise Men's Open 7-a-side Football Tournament ngasi dagi sanaba haukre hairi Football Tournament asigi ngasi ahan ba sanakiba league match amada Bolero Sekta Team A na FC Telobu Panjil Mari anida maithi ba piba ngamki Football Tournament asigi haudokpagi thauramadu Lamlai Assembly Constituency gi MLA KSS Biren ga loinana lamdam adom gi masak nairaba mioi kayana sarukyaki ngasi dagi pangthokpa haukiba tournament asida lamlai kendra gi manung chana leiba football team tara mapan na sarukyari hayeng chathariba football tournament asigi makha taba league match ani sanaragani haina tournament asigi convener na thadorakpa cherol amana khangalakli ahum suba late Konthauzam Ranjit and others members of Sweka Memorial State Level Junior Volleyball Tournament ki semi-final match sing sanana basem sabaloikre tournament asigi ngasi sanakiba league match sing da YMDO Hairangoi Thongna NYVA Naurem Team B bu set ahum amada Sweka Thiam Konjinna YDC Yairipo Khoirombu set ahum suinoda maithiba pikiba loinana NYVA Naurem Team A na TKDA Tenthabu set ahum suinoda aduga NYVA Naurem Team B na YDC Yairipo Khoirombu set ahum anida maithiba piba ngamki All Manipur Volleyball Association ki mityang makhada Imphal East ki manung chana leiba Social Welfare Educational and Cultural Association Thiam Konjina sinduna chathariba volleyball tournament asi group A da Team Mari amadi Group B da Team Mari na sarukyari hayeng chatharakliba volleyball tournament asigi ahan ba semi final da Sweka Thiam Konjin amadi NYVA Naurem Team A ga ani suba semi final da na YMDO Hairangoi Thong amasung SDC Samuro anina lamba taunaragani Aroibada bulletin asigi headlines amuka hana miyam da thamjage Nupi angang sing da chathariba miot minai thingnana ba hotnabada amadi khanani nabagi loiba nairoi adubu solution purakna ba hotnaba mathau tai haina minister LJN Kumana phondorakli
Harauthel asi Kangpokpi district ki manung chande Imphal West ki manung chana lay ba mafam ni haina Senjam Chirang and Senjam Khuno Joint Development Organization na claim tawkre. Konthojam Lamkhai maning layrak ki National Highway 37 gi lambi mapanda hauba napi marakta sakti leba ID ama plan tawrambadagi manga suba JK Army ki kangbuna business tawduna pokai hankre. Amasung Life and Times of Professor Gangmumai Kamai Hai Hiramda Nomagi oiba National Seminar ama Manipur Press ka pangkokre.